Mikyeng tabiriba mayam pumnamakpu Amazing Fact Manipur YouTube channel na amuka hana taram noksari. Karigumba aikhoigi Prithribi asida nuclear gi lan thokpa taraba natragana. Karigumba comet kumba natraga asteroid kumba ma Prithribi asida tasilaktuna leiriba mana masing upal wapal pumnamak loina sakthektuna mangkhiba targadi lemhauriba miyoiba jati matau karamna hingba ngamgani. Aikhoi miyoibana aranba thabak tawrubagi crime tawrubagi damakta mapunchi chupa jail la thamkhibadi mayamna su thengna biramlagani adubu kari maram gi damakta yong amabu mapunchi chupagi jail la thamkhiba amadi gumbhir amana maram oiraga aeroplane crash tawkhiba asigumlaba amazing oiraba interesting oiraba fact mayam puduna luxury mijeng tabiriba mayam pum namakna video sibu loibu phogdang yengbigani. Fact number 1 da Portugal da leiba Cristiano Ronaldo Airport Prithribi khwaidagi sathiba amadi khudong thingai oiba airport amani. Airport asigi aeroplane tabam runway asi chatnaba changdagi ka hena tenba amadi airport asi samudra mapan da leibana maram oiraga akanba nungsit yamna sitpa masida aeroplane landing tongnaba honabada Prithribi maming leiraba pilot sing amadi experience leibadagi leiraba pilot sing phauba matha sanariba airport ni masida akhanaba pilot khar natana pilot khudingmakta aeroplane landing tawbagi ayaba pide. Fact number 2 da Uttar Pradesh ki Mirzapur district ta Kalua kauba yungauba yong amana achat awong tawba mi chani yankai hena sikpadagi mi masiba phauba yauki madudagi yong asibu pharaga mapunsi chupa jail da thambagi cherak pikhi masi matau karamna thokibano haibada yong asi khulaki black magic tawba baba amana yoklammi baba aduna sanga pijaduna yu pithakpha phauba tamkhi yugi nisada yong asina achat awong tawba mi chani yankai henbada chekhi masida angang amadi mangak samda sikpadagi ngaksamgi singli tatuna sikhi masina maram oiraga yong asibu 2020 da pharga mapunsi chupa jail la thambagi cherak pikhibani. Fact number 3 da flight number LET L410 gi maramda mayamsu Google da article amuktang yengbiyu. Gumbhir amana maram oiraga aeroplane crash thokiba Africa dagi smuggler tawba nupa amana aeroplane manungda gumbhir ama lona purambadagi gumbhir adu aeroplane mathakta pairingai matamda nanthoraki maduda tongliba passenger sing pakhatpadagi nakan amada pulap chensinduna leikhi aeroplane adu yamna chawba makhalgi aircraft oidamana maram oiraga passenger singna nakan amada pulap leikhibadagi balance tawba ngamdabadagi kaina thangda aeroplane adu crash tawki maduda passenger amadi crew member kunmathoi gi manungda mi kun sikhi. Fact number 4 da Prithribi pumbada WhatsApp hairiba application asi sirinaba mi masing asi billion ani dagi hena heli adubu mayam pumnamak khangbibra WhatsApp ta thabak tawriba staff masing asi supnagi yankai khaktani. Fact number 5 ta karigumba Prithribi asida asteroid kumba comet kumba natragana nuclear gi lan thoktuna leiriba upal wapal mana masing loina kangdunu mangkhiba targadi mayam pumnamak sing asibu ngak thokpa ngamba lemhauriba miyoiba jati sing nauna amuk punchi hoba yanabagi damakta maru marang mahi marong makhal lak tara hena tungsinduna thamliba apunba capacity na lak nimphu mangagi mahi marong singi storage oiba thampham ama Norway haiba country asida leiri masigi mamingna Silver Global Seedboard haina kawi masi leinungda foot chamli gi makhada tawthaduna leiba storage ni video sibu nungai biba targadi like share amadi subscribe tawba kaubiganu aduga bell icon asisu number kaubiganu mathangi episode ta anoba fact amuk pudunu laksage ngasigi damakta di mayam pum nongtagi kainenaba yathang nijeri.